ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯃꯥꯒꯤ ꯍꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯃꯥ ꯃꯄꯥꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯊꯤꯡꯅꯕꯒꯤꯗꯃꯛ ꯏꯃꯥ ꯏꯄꯥꯒꯤ ꯍꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯄꯥ ꯏꯃꯥ ꯍꯥꯏꯕꯁꯤ ꯑꯜꯂꯥꯍꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯃꯒꯨꯟ ꯆꯥꯎꯕ ꯊꯥꯛ ꯑꯃꯗ ꯂꯩꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯕꯅꯤ, ꯄꯣꯛꯄꯤꯔꯒ ꯑꯃꯨꯛꯀ ꯅꯨꯡꯁꯤꯅ ꯅꯥꯎꯄꯣꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯃ ꯑꯣꯏꯍꯟꯕꯤꯔꯛꯂꯤꯕꯅꯤ꯫ ꯃꯃꯥꯒ ꯃꯆꯥꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯤ ꯂꯩꯅꯩ ꯃꯗꯨꯗꯤ ꯃꯁꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯃꯀꯣꯛ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯃꯥꯕꯨꯗꯤ ꯍꯥꯟꯅ ꯃꯈꯣꯏꯅ ꯃꯁꯛ ꯈꯪꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯃꯟ ꯃꯆꯥꯁꯤꯡꯗꯤ ꯌꯥꯝꯅ ꯂꯩ꯫ ꯃꯃꯥ ꯃꯄꯥꯒꯤ ꯊꯧꯗꯥ ꯋꯥꯌꯦꯟꯗ ꯍꯦ ꯃꯥꯏ ꯎꯐ ꯐꯥꯎꯕ ꯍꯥꯏꯒꯅꯨ ꯍꯥꯏꯕꯁꯤ ꯀꯨꯔꯑꯥꯟꯅ ꯇꯥꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯉꯝꯖꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤꯁꯨ ꯑꯜꯂꯥꯍꯅ ꯇꯥꯛꯄꯤꯔꯤ꯫ ꯏꯃꯥꯒꯤ ꯈꯣꯡꯈꯥꯗ ꯖꯟꯅꯠ ꯂꯩ, ꯏꯄꯥꯗꯤ ꯖꯟꯅꯠꯀꯤ ꯊꯣꯡꯖꯥꯎꯅꯤ꯫ ꯏꯃꯥ ꯏꯄꯥ ꯍꯔꯥꯎꯍꯟꯕꯁꯤ ꯑꯜꯂꯥꯍꯕꯨ ꯍꯔꯥꯎꯍꯟꯕꯅꯤ, ꯃꯈꯣꯏꯕꯨ ꯁꯥꯎꯍꯟꯕꯗꯤ ꯑल्लाहबु सावहनबनी हाइबसी हदीस की पाउताकनी। ममाना यादब मरमदगी चाउरब सहाबी हजरत अलकमा सिरमदायद कलिमा थोखिदे। ममाना कोक्पीरब मतुंगदता कलिमा थोखी। मखोयगी हक मचासिंगी मथक्ता खर लई मसी ngaakna चतबा तंगाई फदे। ममा मपागी हक तरामरीनी, तरेत अमना हिंगलिंगैदा अदुगा तरेत अमना सीरब मतुंगदनी। तरेत अमना हिंगलिंगैदा मदुदी अहानबदा मखोयबु व्यवहार तौबा, अनीसुबदा मखोयबु नुंसीबा, अहुमसुबदा मखोयगी अफबा याथंग इनबा, मरीसुबदा मखोयगी सेवा तौबा, मंगासुबदा मखोयबु नुंगायहनगे खनबा, तरुकसुबदा मखोयगी दरकार ओइबदु पांगथोकपा, अमदी तरेतसुबदा अयाम्बा मतमदा मखोयगा उनबा। अदुगा तरेत अमना सीरब मतुंगदनी मदुदी अहानबदा मखोयगी कोक्पीनबा दुआ तौबा, अनीसुबदा मखोयगीदमक सवाब थाबा, अहुमसुबदा मखोयगा लोयनरंबसिंगी व्यवहार तौबा, मरीसुबदा मखोयगा लोयनरंबसिंगी मतेंग पांगबा, मंगासुबदा मखोयगी तोनबा लंदोन सिंगदोकपा, तरुकसुबदा मखोयना सिन्नरंबा अफबा थबक अदु पांगथोकपा, अमसुंग तरेतसुबदा अयाम्बा मतमदा मखोयगी कबरदा जियारत तौबा। इंशाअल्लाह अखोय खुदिंगमक ngasiदगी इमा इपागी हकसिंग असि मपुंग फाना पांगथोकपा ngamnaba hotnarasi। हाना तौरमलबसु हेंगत थोयगना तौबा ngambagi अल्लाहना पांगल पीनबिसनु, अदुगा तौरमदबा तारगसु तौनबगी वाखल अखोय थमसी। इंशाअल्लाह कन होनसी, इमा इपाबु हरावहनसी, अदुगा सवाब कीदमक खल्लगा वीडियो असिसु शेयर तौबियु। नुंसिरबा इचिल इनाउसिंग, हाइजख्रिबा इमा इपागी हक तरामरी असिदा अमल तौबा ngambagi अल्लाह तालाना थौजाल पीनबिबु ओइसन।